ꯃꯌꯥꯝ ꯑꯩꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯍꯜꯂꯛꯇ ꯉꯥꯏꯔꯤꯕ ꯀꯞꯄꯗꯁꯨ ꯃꯤꯠꯁꯦ ꯄꯣꯝꯃꯦ ꯃꯌꯥꯝ ꯁꯦꯛꯃꯥꯏꯒꯤ ꯑꯃ ꯍꯧꯖꯤꯛ ꯚꯥꯏꯔꯦꯜ ꯑꯃ ꯆꯠꯂꯛꯄꯗꯣ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯍꯣꯏ ꯃꯌꯥꯝꯗꯣ ꯂꯥꯛꯑꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯏꯃꯥꯗꯨꯅ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯃꯤ ꯑꯃ ꯐꯥꯕ ꯈꯣꯠꯄ ꯇꯧꯗꯨꯗ ꯀꯩ ꯍꯥꯏꯅꯤ ꯃꯤ ꯃꯌꯥꯝ ꯃꯤ ꯊꯣꯛꯂꯛꯅꯕꯀꯣ ꯚꯤꯗꯤꯑꯣꯗꯣ ꯅꯝꯃꯒ ꯏꯃꯥꯅ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯑꯃꯗ ꯁꯦꯌꯔ ꯇꯧꯈꯤꯕꯅꯤ ꯍꯥꯏꯌꯦ ꯑꯗꯨꯝ ꯃꯥꯒꯤ ꯏꯟꯇꯦꯟꯁꯟꯗꯤ ꯒꯨꯗ ꯏꯟꯇꯦꯟꯁꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯒ꯭ꯔꯨꯞꯇꯨꯗ ꯁꯦꯌꯔ ꯇꯧꯕꯖꯥꯠꯅꯦ ꯁꯦꯌꯔ ꯇꯧꯕꯗꯤ ꯋꯥꯆꯦꯞꯇ ꯇꯧꯒꯦꯕ ꯍꯥꯏꯕꯁꯦ ꯃꯊꯪꯅꯤꯗꯅ ꯑꯗ ꯃꯊꯪ ꯌꯧꯔꯦ ꯑꯩꯅ ꯌꯥꯎꯕ ꯑꯗꯨꯝ ꯇꯧꯔꯦ ꯑꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃ ꯇꯧꯕ ꯏꯁꯨ ꯑꯃꯗ ꯐꯥꯕ ꯈꯣꯠꯄ ꯄꯨꯟꯕ ꯈꯣꯠꯄ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯑꯇꯩ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤꯁꯨ ꯃꯇꯦꯡ ꯑꯗꯨꯝ ꯂꯧꯅꯩꯗꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯈꯤꯇꯪ ꯏꯟꯐꯣꯔꯃꯦꯁꯟꯗꯣ ꯊꯨꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯒꯨꯗ ꯏꯟꯇꯦꯟꯁꯟ ꯇꯧꯔꯒ ꯃꯊꯪ ꯊꯥꯒꯠꯅꯔꯛꯄꯅꯦ ꯑꯩꯁꯨ ꯑꯩꯁꯨ ꯊꯥꯒꯠꯂꯨꯔꯦꯀꯣ ꯊꯥꯒꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯖꯁ ꯏꯃꯥꯗꯨꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯃꯌꯥꯝꯅ ꯆꯩꯕꯤꯕ ꯀꯩ ꯃꯌꯥꯝ ꯌꯥꯎꯕꯤꯕ ꯃꯥꯜꯂꯦ ꯀꯩꯒꯤ ꯊꯥꯒꯠꯂꯤꯅꯣ ꯈꯣꯠꯂꯤꯅꯣ ꯑꯗꯨꯗꯨ ꯍꯥꯏꯅ ꯑꯗꯣ ꯋꯥꯔꯤ ꯏꯟ ꯗꯤꯇꯦꯜꯗꯤ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯑꯩ ꯏꯟ ꯗꯤꯇꯦꯜꯗꯤ ꯈꯪꯗꯦꯕ ꯖꯁ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄꯁꯤ ꯑꯩ ꯅꯥꯛꯇ ꯂꯥꯛꯄꯁꯦ ꯏꯆꯟ ꯊꯣꯏꯕꯤ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯊꯥꯒꯠꯆꯔꯨꯕꯅꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯅꯪꯒꯤ ꯄꯦꯖꯇꯁꯨ ꯊꯥꯒꯠꯂꯦ ꯑꯇꯩꯁꯨ ꯃꯌꯥꯝ ꯑꯇꯣꯞꯄꯗꯁꯨ ꯃꯌꯥꯝ ꯊꯥꯒꯠꯂꯤꯗꯅ ꯊꯥꯒꯠꯄ ꯈꯣꯠꯄꯗꯣ ꯖꯁ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟꯗꯣ ꯑꯝꯇꯪ ꯏꯆꯟꯅ ꯑꯥꯄꯤꯜ ꯑꯝꯇ ꯇꯧꯕꯤꯒꯦꯔꯥꯅ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄꯗꯒꯤꯗꯃꯛ ꯑꯩ ꯇꯧꯖꯕꯅꯦ ꯃꯌꯥꯝ ꯑꯗꯨ ꯏ ꯃꯁꯦꯟ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯗꯨꯝ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯣ ꯂꯩꯖꯩ ꯍꯥꯏꯕꯁꯦ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗ ꯏꯃꯥꯗꯨꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯨꯕꯗꯨ ꯃꯥꯒꯤ ꯏꯟꯇꯦꯟꯁꯟꯗꯤ ꯒꯨꯗ ꯏꯟꯇꯦꯟꯁꯟ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯥꯏꯗ ꯈꯔ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛ ꯊꯥꯒꯠꯈꯤꯕ ꯑꯗꯣ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯒꯤ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯊꯥꯒꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯃꯊꯪ ꯚꯥꯏꯔꯦꯜ ꯆꯠꯄꯅꯦꯕꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯃꯌꯥꯝ ꯑꯩ ꯁꯤꯒꯤ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯄꯤꯖꯒꯦ ꯑꯗꯨꯗꯨꯅ ꯑꯥꯄꯤꯜꯁꯤ ꯚꯤꯗꯤꯑꯣꯗꯨ ꯀꯩꯇꯧꯕ ꯑꯦꯅꯤ ꯄꯦꯖ ꯑꯇꯣꯞꯄꯅ ꯊꯥꯒꯠꯄꯁꯨ ꯃꯌꯥꯝ ꯌꯥꯎꯔꯕꯅꯤꯅ ꯑꯗꯨ ꯀꯛꯄꯤꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯏꯃꯥꯅ ꯑꯥꯄꯤꯜ ꯇꯧꯖꯔꯝꯕꯁꯦ ꯑꯗꯣ ꯏꯃꯥꯒꯤ ꯑꯥꯄꯤꯜꯁꯦ ꯑꯩꯁꯨ ꯑꯦꯛꯁꯦꯞ ꯇꯧꯖꯩꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯦꯛꯁꯦꯞ ꯇꯧꯅꯦꯅ ꯈꯟꯖꯩ ꯑꯗꯨꯒ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯏꯟ ꯗꯤꯇꯦꯜꯒꯤ ꯋꯥꯔꯤꯗꯤ ꯑꯩꯁꯨ ꯍꯪꯉꯨꯗ꯭ꯔꯦ ꯑꯩꯅꯁꯨ ꯇꯥꯁꯜꯂꯨꯗ꯭ꯔꯦ ꯑꯩꯒꯤ ꯁꯨꯃꯥꯀꯟ ꯄꯥꯔꯁꯣꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯒꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯌꯥꯝ ꯏꯃꯥꯗꯣ ꯍꯣꯏ ꯃꯌꯥꯝꯅꯕꯨꯗꯤ ꯇ꯭ꯔꯣꯃꯥꯗꯣ ꯂꯩꯔꯕ ꯏꯃꯥꯗꯣ ꯑꯗꯨ ꯃꯌꯥꯝꯅ ꯆꯩꯗꯅ ꯉꯥꯡꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯇꯧꯕꯤꯔꯕꯖꯥꯠꯅꯦ ꯑꯗꯣ ꯋꯥꯠꯑꯦꯚꯔ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯃꯅꯁꯨ ꯂꯤꯟꯁꯨ ꯁꯤꯗꯕ ꯆꯩꯁꯨꯁꯨ ꯇꯦꯛꯇꯕꯒꯤ ꯑꯣꯏꯕ ꯄꯣꯔꯝ ꯑꯃ ꯌꯥꯠꯄꯤꯔꯒ ꯄꯨꯝꯅꯃꯛ ꯏꯃꯥꯁꯤꯡꯒꯤ ꯃꯔꯛꯇ ꯁꯥꯎꯅꯕ ꯂꯩꯕ ꯑꯗꯒꯤꯗꯤ ꯏꯃꯥꯗ ꯋꯥꯠꯑꯦꯚꯔ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯃꯌꯥꯝ ꯂꯩꯕ ꯃꯌꯥꯝꯗꯨ ꯄꯨꯝꯅꯃꯛ ꯀꯣꯛ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯩꯅ ꯁꯤ ꯍꯥꯏꯕꯒꯤ ꯏꯇꯤꯛꯇꯤ ꯑꯣꯏꯖꯗꯦ ꯖꯁ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯂꯥꯛꯄ ꯑꯥꯄꯤꯜ ꯑꯃ ꯇꯧꯕꯤꯌꯣ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃ ꯄꯤꯌꯣ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯒꯤꯗꯤ ꯇꯥꯐꯝ ꯊꯣꯛꯄꯔꯥ ꯍꯥꯏꯅ ꯈꯟꯖꯕꯒꯤ ꯑꯩ ꯍꯥꯏꯖꯔꯛꯄꯅꯦ ꯑꯗꯨꯗꯨꯅ ꯑꯩ ꯁꯤꯇꯪ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯄꯤꯖꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗ ꯑꯦꯅꯤ ꯄꯦꯖ ꯑꯇꯣꯞꯄꯅ ꯊꯥꯒꯠꯂꯨꯕꯗꯨꯅ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯑꯃ ꯇꯧꯔꯨꯕ ꯊꯥꯒꯠꯂꯨꯕ ꯂꯥꯜꯂꯨꯕ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯃ ꯀꯩꯝ ꯅꯠꯇꯦꯕꯀꯣ ꯁꯤꯗ ꯑꯗꯨꯕꯨ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯉꯥꯡꯅꯕ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯉꯥꯡꯅꯩꯗꯅꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯃꯗꯨ ꯄꯨꯝꯅꯃꯛ ꯁꯥꯎꯅꯗꯅꯕꯒꯤꯗꯃꯛꯇ ꯏꯃꯥꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯒꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯍꯪꯉꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯆꯟꯊꯣꯏ ꯁꯥꯏꯕꯔ ꯇꯥꯛꯀꯗ ꯑꯩꯅ ꯏꯃꯥ ꯁꯤꯗꯨꯗꯤ ꯅꯣꯏꯅ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯊꯥꯒꯠꯈ꯭ꯔꯦ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇꯒꯤ ꯃꯊꯪ ꯂꯣꯏꯅꯃꯛ ꯁꯤꯌꯔ ꯇꯧꯅꯈ꯭ꯔꯕꯅꯤꯅ ꯃꯗꯨꯗꯤ ꯈꯤꯇꯪ ꯋꯥꯒꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨꯅ ꯖꯁ ꯏꯁ ꯑꯣꯀꯦ ꯄꯦꯖ ꯑꯆꯧꯕꯁꯤꯡꯗ ꯑꯗꯨꯝ ꯀꯛꯅꯈ꯭ꯔꯕꯗꯤ ꯏꯁ ꯑꯣꯀꯦ ꯑꯗꯣ ꯑꯇꯩꯁꯨ ꯑꯗꯨꯝ ꯀꯛꯆꯔꯛꯆꯅꯤ ꯑꯗꯨꯒ ꯋꯥꯟꯁ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯆꯠꯂꯅꯤ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯑꯗꯨꯝ ꯁꯣꯏꯗꯅ ꯑꯗꯨꯝ ꯋꯥꯠꯑꯦꯚꯔꯀꯣ ꯑꯗꯨꯝ ꯆꯠꯂꯛꯀꯅꯤ ꯑꯗꯨꯅ ꯁꯤ ꯊꯤꯡꯕ ꯉꯝꯃꯔꯣꯏ ꯏꯃꯥ ꯍꯣꯏꯅ ꯍꯣꯏ ꯁꯥꯏꯕꯔ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯅꯤꯡꯉꯦ ꯍꯥꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯄꯥꯝꯕꯅꯤ ꯇꯧꯕꯇꯕꯨ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏ ꯃꯁꯦꯟꯃꯛꯇ ꯑꯃꯅ ꯑꯃ ꯀꯦꯁ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯃꯥꯅ ꯊꯥꯒꯠꯂꯤꯅꯤ ꯏꯃꯥꯗꯨꯅ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇ ꯊꯥꯒꯠꯂꯤꯅꯤ ꯑꯗꯨꯗꯤ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇꯒꯤ ꯀꯅꯥꯗ ꯑꯃꯨꯛ ꯐꯣꯔꯋꯥꯔꯗ ꯇꯧꯅꯩ ꯍꯥꯏꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯆꯤꯡꯊꯣꯛꯅꯔꯅꯤꯗꯅ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕ ꯃꯦꯟ ꯁꯣꯔꯁ ꯊꯤꯕꯁꯤ ꯋꯥꯏꯑꯦꯕ ꯑꯗꯨ ꯏꯃꯥꯗꯨꯅ ꯃꯣꯏ ꯃꯩꯔꯥꯒꯤ ꯒ꯭ꯔꯨꯞꯇꯨꯗ ꯊꯥꯒꯠꯄꯅꯤ ꯑꯗꯨꯗꯤ ꯃꯩꯔꯥꯒꯤ ꯒ꯭ꯔꯨꯞ ꯌꯥꯎꯔꯤ ꯃꯌꯥꯝ ꯑꯗꯨꯝ ꯆꯦꯟꯅꯔꯅꯤ ꯀꯅꯥ ꯊꯥꯒꯠꯂꯦꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯊꯪ ꯒ꯭ꯔꯨꯞ ꯑꯇꯣꯞꯄ ꯒ꯭ꯔꯨꯞꯇꯒꯤ ꯌꯧꯔꯛꯄꯅꯦꯕ ꯑꯗꯨꯅ ꯃꯦꯟ ꯁꯣꯔꯁ ꯑꯍꯥꯟꯕ ꯊꯥꯒꯠꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯤꯗꯣ ꯆꯦꯟꯅꯔꯕ ꯐꯣꯔꯋꯥꯔꯗ ꯄꯪꯇꯧ ꯇꯧꯅꯈꯤꯕ ꯑꯗꯨꯅ ꯑꯗꯨꯝ ꯖꯃꯦꯂꯥ ꯑꯣꯏꯔꯅꯤ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯖꯁ ꯏꯃꯥ ꯍꯣꯏꯅ ꯁꯥꯎꯅꯗꯅꯕ ꯏꯃꯥꯅꯁꯨ ꯐꯖꯅ ꯍꯥꯏꯔꯣ ꯑꯗꯨꯒ ꯏꯃꯥ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯥꯄꯤꯜ ꯆꯠꯆꯈꯤꯕꯅꯦ ꯑꯩ ꯁꯤꯇꯪ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ